ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯁꯤꯔꯤꯁ ꯑꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯅꯠꯇꯕꯗ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯁꯤꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ꯫ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯅꯕ, ꯅꯨꯡꯁꯤꯕ ꯑꯃꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ꯫ ꯑꯩꯅ ꯈꯟꯖꯔꯤꯕ, ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯃꯥꯏꯊꯤꯒꯗ꯭ꯔꯥ? ꯑꯁꯤꯕꯨ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯌꯥꯝꯅꯁꯨ ꯋꯥꯖꯈꯤ, ꯌꯥꯝꯅꯁꯨ ꯄꯥꯈꯠꯆꯈꯤ꯫ ꯃꯍꯥꯛꯅ ꯕꯦꯝꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯂꯝꯁꯨ ꯅꯠꯇꯦ꯫ ꯕꯦꯝꯆꯥꯅꯁꯨ ꯅꯅꯥꯎꯕꯨ ꯃꯁꯛ ꯈꯪꯉꯤ, ꯑꯗꯨꯒ ꯅꯅꯥꯎꯅꯁꯨ ꯕꯦꯝꯆꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯃꯍꯥꯛꯄꯨ ꯂꯨꯝꯖꯩ, ꯁꯪꯖꯩ꯫ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ, ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯕꯦꯝꯆꯥꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯕꯅꯤꯅ ꯕꯦꯝꯆꯥꯅꯁꯨ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ, ꯃꯍꯥꯛꯄꯨ ꯉꯥꯎꯖꯩ ꯍꯥꯏꯕ? ꯕꯦꯝꯆꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯅꯅꯥꯎꯅ ꯄꯥꯎ ꯌꯧꯅꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯆꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅꯁꯨ "ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯀꯤ, ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯤ" ꯍꯥꯏꯗꯨꯅ ꯅꯅꯥꯎꯗ ꯍꯥꯏꯔꯛꯄꯗꯨꯅ ꯕꯦꯝꯆꯥꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯄꯥꯎ ꯌꯧꯕ ꯉꯝꯗꯦ꯫ ꯅꯅꯥꯎ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯅꯅꯥꯎꯗ ꯍꯥꯏꯕꯤꯔꯝꯃꯤ, "ꯅꯪꯅ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯟꯖꯕ ꯑꯣꯏꯔꯕꯗꯤ ꯅꯁꯥꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨ, ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ." ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯀꯝꯗꯧꯅ ꯐꯣꯡꯗꯣꯛꯀꯅꯤ, ꯀꯝꯗꯧꯅ ꯍꯥꯏꯒꯅꯤ? ꯕꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ, ꯀꯧꯅ ꯉꯥꯡꯅꯈꯤꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯅ ꯋꯥꯅ ꯋꯥꯅ ꯑꯁꯨꯝ ꯈꯪꯂꯛꯄ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯗꯤ ꯅꯅꯥꯎꯅ ꯏꯀꯥꯏꯈꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯕꯦꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ, ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯂꯒꯕꯨꯗꯤ ꯌꯦꯡꯒꯦ, ꯑꯗꯨꯕꯨ ꯄꯥꯈꯠꯇꯤ ꯄꯥꯈꯠꯂꯦ, ꯌꯥꯝꯅ ꯀꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯕꯦꯝꯆꯥꯗ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯄꯤꯔꯦ, ꯄꯥꯎ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯕꯦꯝꯆꯥꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗꯦ, ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯅꯅꯥꯎꯗꯤ ꯑꯁꯣꯝꯗ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯋꯥ ꯍꯪꯉꯤ꯫ "ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯀꯔꯤ ꯈꯨꯝꯒꯦ?" ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯨꯝꯃꯤ, "ꯈꯪꯗꯦꯗ, ꯌꯥꯅꯤꯡꯕꯁꯨ ꯃꯥꯜꯂꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯅꯤꯡꯗꯕꯁꯨ ꯃꯥꯜꯂꯦ, ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩ" ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗꯅꯤ ꯅꯅꯥꯎ ꯍꯦꯟꯅ ꯈꯣꯏꯔꯥꯡꯂꯤꯕ, ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯤꯕ꯫ ꯃꯍꯥꯛ ꯍꯣꯠꯅꯕ ꯂꯦꯞꯇꯦ꯫ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯥꯎ ꯄꯤꯁꯤꯟꯗꯨꯅ "ꯑꯃꯨꯛꯇꯒ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ, ꯑꯃꯨꯛꯇꯒ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯇꯣꯏꯅ ꯍꯥꯏꯍꯜꯂꯦ꯫ ꯅꯣꯡꯃꯁꯨ ꯅꯅꯥꯎꯅ ꯑꯃꯨꯛ "ꯃꯥ ꯐꯣꯟ ꯄꯥꯏꯕ꯭ꯔꯥ? ꯐꯣꯟ ꯄꯥꯏꯔꯕꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ, ꯑꯃꯨꯛꯇ ꯁꯥꯟꯅꯍꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯖꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯁꯨ "ꯐꯣꯟꯗꯤ ꯄꯥꯏꯗꯕꯅꯦ, ꯑꯗꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯐꯣꯟꯗ ꯁꯥꯟꯅꯔꯒ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯅꯥꯎ ꯍꯦꯟꯅ ꯍꯔꯥꯎꯖꯈꯤ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯎ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯄꯤꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯕꯦꯝꯆꯥꯁꯨ ꯅꯨꯡꯁꯤꯕ ꯈꯔ ꯈꯔ ꯐꯥꯎꯔꯛꯄ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯃꯥꯒꯤ ꯋꯥ ꯉꯥꯡꯕ, ꯃꯑꯣꯡ ꯃꯇꯧ ꯈꯔ ꯑꯗꯨꯗꯗꯤ ꯅꯅꯥꯎꯁꯨ ꯈꯜꯂꯦ, ꯃꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯈꯔ ꯈꯔ ꯐꯥꯎꯕ ꯃꯥꯜꯂꯦ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯦ, ꯍꯔꯥꯎꯖꯔꯝꯃꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯅꯥꯎꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯉꯁꯤꯗꯤ ꯕꯦꯝꯆꯥꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯔꯦ꯫ ꯐꯣꯟꯗꯨ ꯄꯥꯏꯕꯗꯒꯤ ꯅꯅꯥꯎꯒ ꯕꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ, ꯄꯥꯎ ꯐꯥꯎꯅꯩ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯕꯦꯝꯆꯥꯅꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯣ ꯅꯅꯥꯎ ꯍꯦꯟꯅ ꯍꯔꯥꯎꯖꯈꯤ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯦꯁꯦꯖ ꯊꯥꯅꯩ꯫ ꯅꯅꯥꯎ ꯉꯁꯤꯗꯤ ꯕꯦꯝꯆꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯇꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ, ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯍꯥꯏꯕꯗꯣ ꯅꯅꯥꯎꯗ ꯐꯥꯎꯔꯦ꯫ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ, ꯃꯦꯁꯦꯖ ꯊꯥꯅꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯨ
ꯊꯥ ꯑꯍꯨꯝ ꯃꯔꯤ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯍꯦꯟꯅ ꯍꯧꯈ꯭ꯔꯕꯁꯨ ꯕꯦꯝꯆꯥ ꯑꯃꯗꯤ ꯅꯅꯥꯎ ꯅꯣꯡꯃꯇ ꯎꯅꯗ꯭ꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯐꯣꯟꯗꯕꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯗꯨꯕꯨ ꯁꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯣꯏꯗ꯭ꯔꯤ ꯅꯅꯥꯎꯅ ꯅꯣꯡꯃꯗꯤ ꯕꯦꯝꯆꯥꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇꯗꯤ ꯎꯅꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯦꯝꯆꯥꯅ ꯈꯨꯝꯃꯦ ꯅꯪꯒ ꯑꯩꯒꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯦ ꯍꯌꯦꯡ ꯃꯇꯝꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯃꯇꯝꯗꯨ ꯉꯥꯏꯌꯣ ꯅꯅꯥꯎꯅ ꯍꯪꯉꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯇꯝꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯦꯝꯆꯥꯅ ꯈꯨꯝꯃꯦ ꯃꯇꯝꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯥꯏꯕ ꯇꯝꯃꯛꯀꯜꯂꯣ ꯑꯁꯨꯝꯅ ꯎꯅꯁꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯕꯦꯝꯆꯥꯅ ꯑꯗꯨꯝ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯃꯦ ꯅꯅꯥꯎꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯀꯌꯥꯗꯨꯅ ꯎꯅꯅꯤꯡꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯕꯦꯝꯆꯥꯅ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯁꯨ ꯑꯃꯨꯛꯀ ꯍꯪꯉꯦ ꯑꯗꯨꯗꯁꯨ ꯕꯦꯝꯆꯥꯅ ꯌꯥꯗꯦ ꯅꯅꯥꯎ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯍꯦꯟꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯔꯝꯃꯦ ꯉꯪꯖꯔꯝꯃꯦ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯕꯦꯝꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪ ꯎꯅꯕꯗꯤ ꯉꯝꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯅꯥꯎꯅ ꯈꯨꯝꯃꯦ ꯀꯔꯤꯒꯤꯅꯣ ꯏꯕꯥꯅꯤ ꯎꯅꯕ ꯄꯥꯝꯗ꯭ꯔꯤꯕꯗꯤ ꯃꯇꯝꯗꯨꯗ ꯕꯦꯝꯆꯥꯅ ꯈꯨꯝꯃꯦ ꯈꯪꯗꯦ ꯑꯩ ꯅꯨꯄꯥ ꯎꯅꯕ ꯌꯥꯝꯅ ꯇꯜꯂꯦ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯅꯪꯒ ꯑꯩꯒ ꯎꯅꯁꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯅꯥꯎꯅ ꯍꯪꯉꯦ ꯃꯇꯝ ꯆꯥꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯕꯦꯝꯆꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯆꯍꯤ 5-6 ꯉꯥꯏꯌꯣ ꯑꯗꯨꯗ ꯏꯕꯥꯅꯤ ꯎꯅꯕ ꯐꯪꯒꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯕꯦꯝꯆꯥꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯣ ꯅꯅꯥꯎ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕꯅꯤ ꯑꯗꯨꯕꯨ ꯕꯦꯝꯆꯥꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯏꯈꯤ ꯃꯦꯁꯦꯖ ꯊꯥꯅꯔꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯉꯥꯏꯖꯔꯕꯁꯨ ꯎꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯤ ꯕꯦꯝꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯈꯤꯗꯦ ꯅꯅꯥꯎ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯑꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯏꯅ ꯐꯝꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯀꯌꯥꯗꯨ ꯎꯔꯒ ꯅꯅꯥꯎ ꯉꯁꯤꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯐꯥꯎꯕ ꯍꯦꯜꯂꯛꯑꯦ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯅꯅꯥꯎꯅ ꯐꯣꯟ ꯇꯧꯗꯨꯅ ꯕꯦꯝꯆꯥꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯦ ꯕꯦꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯎꯅꯁꯦ ꯍꯥꯏꯗꯨꯅꯗꯤ ꯄꯥꯎꯈꯛ ꯄꯤꯈ꯭ꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯝꯆꯥꯗꯤ ꯌꯥꯝꯅ ꯇꯔꯥꯏꯅ ꯈꯨꯝꯃꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯄꯥꯝꯂꯤꯕ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯉꯁꯤꯃꯛꯀꯤꯗꯤ ꯎꯅꯕꯗ ꯑꯩꯁꯨ ꯇꯜꯂꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎ ꯇꯁꯦꯡꯅ ꯈꯪꯐꯝ ꯈꯪꯗꯦ ꯅꯅꯥꯎꯅ ꯈꯨꯝꯃꯦ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯕꯨ ꯎꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯤ ꯇꯠꯇꯅ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯕꯦꯝꯆꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯅꯪꯅ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯐꯣꯇꯣ ꯂꯩꯔꯤꯗꯣ ꯐꯣꯇꯣꯗꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯒ ꯑꯩꯕꯨ ꯎꯅꯤꯡꯂꯒꯅ ꯐꯣꯇꯣꯗꯤ ꯌꯦꯡꯉꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯎꯅꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯕꯦꯝꯆꯥꯗ ꯍꯪꯉꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡꯁꯦ ꯐꯣꯟꯗ ꯑꯣꯏꯒꯗ꯭ꯔꯥ ꯕꯦꯝꯆꯥꯅ ꯈꯨꯝꯃꯦ ꯐꯣꯟꯗ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯣꯟꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯗꯨꯅ ꯐꯣꯟꯗ ꯄꯟꯊꯨꯡ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯕꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯅ ꯅꯅꯥꯎ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯅꯅꯥꯎꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯈꯤꯕ ꯀꯌꯥꯗꯨꯅ ꯃꯍꯥꯛꯅ ꯕꯦꯝꯆꯥꯗ ꯍꯥꯏꯔꯝꯃꯦ ꯕꯦꯝꯆꯥ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯤꯟ ꯑꯁꯤꯅꯗꯤ ꯈꯛ ꯄꯟꯈ꯭ꯔꯔꯣꯏ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯉꯥꯏꯔꯒꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯅꯗꯤ ꯅꯪꯕꯨ ꯎꯅꯁꯦ ꯍꯥꯏꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯄꯜꯂꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯩ ꯂꯥꯛꯂꯔꯣꯏ ꯕꯦꯝꯆꯥꯗꯤ ꯅꯅꯥꯎꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯕꯗꯣ ꯀꯩꯁꯨꯝ ꯈꯟꯗꯦ ꯕꯦꯝꯆꯥꯅ ꯈꯨꯝꯃꯦ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯃꯇꯝꯗꯣ ꯅꯪ ꯉꯥꯏꯌꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯃꯊꯪ ꯍꯧꯈꯤ ꯅꯅꯥꯎꯁꯨ ꯋꯥꯈꯜ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯨꯅ ꯉꯁꯤꯗꯤ ꯕꯦꯝꯆꯥꯒꯤ ꯂꯩꯀꯥꯏꯗꯁꯨ ꯃꯍꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯅꯕ
ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯕꯦꯝꯆꯥꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯟꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯅꯤꯡꯉꯤ, ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯆꯥꯅ ꯑꯌꯥꯕ ꯄꯤꯕꯤꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯆꯥꯛꯅ ꯆꯥꯛꯅ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯥꯕꯨ ꯎꯅꯤꯡꯕ ꯐꯥꯎꯔꯕꯗꯤ ꯅꯅꯥꯎ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯛꯑꯦ, ꯑꯗꯨꯒ ꯕꯦꯝꯆꯥꯕꯨ ꯂꯨꯝꯂꯒ ꯌꯦꯡꯖꯩ꯫ ꯕꯦꯝꯆꯥꯒꯤ ꯃꯥꯡꯗꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯎꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯌꯥꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯪꯈꯤꯗꯦ꯫ ꯕꯦꯝꯆꯥꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯅꯅꯥꯎꯅ ꯄꯥꯎ ꯄꯤꯗꯕ ꯀꯌꯥꯗꯨꯗ ꯕꯦꯝꯆꯥꯗꯤ ꯍꯦꯟꯅ ꯍꯔꯥꯎꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯍꯥꯛꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯅꯥꯎꯗ ꯎꯅꯁꯤ, ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯟꯗꯦ꯫ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯕ, ꯀꯨꯏꯅ ꯈꯪꯅꯔꯕ ꯃꯇꯝ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯅꯗꯕꯅ ꯅꯅꯥꯎ ꯉꯁꯤꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯕꯁꯨ, ꯃꯦꯁꯦꯖ ꯊꯥꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯦ ꯇꯞꯅ ꯇꯞꯅ ꯅꯤꯡꯍꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ, ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ, ꯑꯩ ꯃꯥꯕꯨꯗꯤ ꯈꯟꯖꯩ, ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯎꯅꯁꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔꯥ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ? ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯦꯁꯦꯖ ꯊꯥꯅꯕ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤ ꯐꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯌꯥꯗꯦ꯫ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯀꯔꯤꯒꯤ ꯊꯣꯛꯍꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯄꯦꯔꯥꯡ ꯁꯤꯟꯊꯅ ꯀꯞꯄꯤ꯫ ꯅꯤꯡꯕꯗ ꯍꯣꯡꯒꯟꯗꯕ, ꯈꯟꯈꯤꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯅꯥꯎ ꯕꯦꯝꯆꯥꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤꯗꯕ ꯊꯥ 5-6 ꯍꯦꯜꯂꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯕꯦꯝꯆꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯨꯅ ꯅꯅꯥꯎꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯇꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ, ꯎꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯦꯒ ꯁꯥꯎꯅꯕ꯭ꯔꯥ, ꯋꯥꯔꯤ ꯁꯥꯟꯅꯗꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯆꯝꯅ ꯈꯨꯝꯃꯦ, ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯑꯩ ꯂꯥꯛꯄ ꯌꯥꯗꯕꯅꯦ꯫ ꯃꯥꯒ ꯑꯩꯒꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯊꯥꯅꯩ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯝꯅꯗꯤ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯅ ꯆꯝꯅ ꯈꯨꯝꯂꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯆꯥꯛꯂꯤꯕꯅꯤ, ꯍꯥꯏꯗꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ, ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯅꯨꯄꯤ ꯑꯃꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯗꯕꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ? ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯅꯥꯎꯗꯨ ꯈꯥꯡꯂꯦ꯫ ꯍꯥꯏꯅ ꯉꯁꯤꯗꯤ ꯃꯇꯝ ꯀꯌా ꯑꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯅꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇꯕ, ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯃꯃꯥꯗꯨꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ, ꯌꯨꯝꯗꯒꯤ ꯊꯣꯛꯇꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯅꯈꯣꯏꯅ ꯃꯥꯒ ꯄꯨꯜꯂꯕꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯍꯜꯂꯣ, ꯑꯗꯨꯒ ꯌꯨꯝꯗꯒꯤꯁꯨ ꯅꯈꯣꯏꯅ ꯈꯔ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯃꯃꯥꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ, ꯑꯗꯨꯒ ꯅꯅꯥꯎꯗ ꯀꯣꯏꯕ ꯆꯠꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯦ, ꯌꯨꯝꯗꯒꯤ ꯈꯔ ꯊꯣꯛꯅꯕ ꯍꯥꯏꯔꯦ꯫ ꯅꯅꯥꯎꯗꯤ ꯆꯠꯁꯤ ꯊꯣꯛꯁꯤ ꯍꯥꯏꯕꯗꯣ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯦ, ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯀꯅꯣ, ꯅꯪ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ? ꯅꯨꯄꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯌꯣ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯒꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯝꯅ ꯍꯪꯕꯗꯒꯤ ꯅꯅꯥꯎꯁꯨ ꯍꯥꯏꯗꯣꯛꯂꯦ, ꯕꯦꯝꯆꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ, ꯅꯨꯄꯤꯗꯨ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯐꯣꯇꯣ ꯐꯥꯎꯕ ꯌꯦꯡꯍꯜꯂꯦ꯫ ꯐꯣꯇꯣꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯦ ꯅꯪꯕꯨ ꯁꯤ ꯅꯨꯄꯤꯁꯤ ꯀꯣꯏꯕ꯭ꯔꯥꯅꯦ? ꯅꯅꯥꯎꯅ ꯑꯃꯨꯛ ꯈꯨꯝꯃꯦ, ꯀꯣꯏ, ꯈꯪꯅꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯆꯍꯤ ꯑꯃ ꯍꯦꯜꯂꯝꯂꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ, ꯌꯥꯔꯦ ꯏꯇꯥꯎ, ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ, ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯦꯡꯅꯗꯦ, ꯑꯗꯨꯒ ꯅꯪꯗꯤ ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯅꯥꯎꯅ ꯈꯨꯝꯃꯦ, ꯍꯣꯏ ꯆꯨꯝꯃꯦ, ꯃꯥꯒ ꯑꯩꯒꯕꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦ, ꯎꯅꯗꯦ, ꯑꯗꯨꯕꯨ ꯐꯣꯟꯗꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯦꯁꯦꯖ ꯊꯥꯅꯩ꯫ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯃꯉꯣꯟꯗ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯌꯦꯡꯉꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ, ꯌꯥꯔꯦ ꯏꯇꯥꯎ, ꯐꯣꯟ ꯇꯧꯔꯨꯅꯨ, ꯑꯗꯨꯕꯨ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯆꯍꯤ ꯍꯦꯜꯂꯕ ꯐꯥꯎꯕ ꯎꯅꯗꯕ, ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯍꯥꯏꯕꯁꯦ ꯃꯥꯅ ꯅꯪꯉꯣꯟꯗ
ꯂꯛꯅꯕ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯅꯅꯥꯎꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯝꯃꯣꯏꯗ ꯏꯇꯥꯎ ꯏꯀꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯔꯛꯑꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯗꯨ ꯅꯣꯛꯑꯦ ꯏꯇꯥꯎ ꯂꯧꯁꯤꯡ ꯈꯔ ꯂꯩꯕ ꯇꯝꯃꯨ ꯅꯨꯄꯤꯅ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯌꯥꯒꯅꯨ ꯆꯍꯤ ꯍꯦꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯎꯅꯁꯤ ꯌꯥꯗꯕꯗꯣ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯔꯤꯅꯣ ꯈꯪꯖꯤꯜꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯋꯥꯀꯥꯏ ꯇꯧꯕ ꯊꯤꯟꯗꯣꯛꯄꯗꯤ ꯅꯠꯇꯦ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯕꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯤ ꯍꯥꯏ ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯄ ꯅꯨꯄꯤꯅꯤ ꯅꯅꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯅꯅꯥꯎꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯑꯩꯗꯤ ꯀꯅꯥꯁꯨ ꯈꯪꯅꯅꯤꯡꯗꯦ ꯑꯩꯒꯤꯗꯤ ꯕꯦꯝꯆꯥ ꯂꯩꯔꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯕꯦꯝꯆꯥꯗꯨ ꯈꯜꯂꯨꯔꯅꯨ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯈꯟꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯃꯍꯥꯛ ꯅꯪꯉꯣꯟꯗ ꯎꯅꯁꯦ ꯍꯥꯏꯔꯛꯄ ꯌꯥꯏ ꯅꯪꯅꯗꯤ ꯑꯁꯣꯝꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯇ꯭ꯔꯨꯂꯞꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯣꯝꯗ ꯑꯔꯣꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯒꯅꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯂꯧꯁꯤꯡ ꯈꯔ ꯂꯩꯌꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯌꯥꯝꯅ ꯐꯕꯅꯦ ꯑꯩ ꯍꯣꯔꯦꯟꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯗꯣ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯅꯅꯥꯎꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯍꯧꯈꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯛꯅꯔꯝꯕ ꯀꯔꯦꯝꯅꯔꯝꯕ ꯀꯌꯥ ꯑꯗꯨꯗ ꯏꯀꯥꯏꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯅꯣꯡꯃꯗꯤ ꯕꯦꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯅꯅꯥꯎꯅ ꯐꯣꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯦ ꯕꯦꯝꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯦ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯗꯕꯅ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯦ ꯃꯥꯏꯊꯤꯕꯒꯨꯝ ꯇꯧꯔꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯕꯦꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯦ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯗꯕ꯭ꯔꯥ ꯅꯅꯥꯎꯅ ꯈꯨꯝꯃꯦ ꯎꯅꯗꯦ ꯃꯥꯅꯗꯤ ꯅꯣꯡꯃ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯃꯉꯣꯟꯗꯕꯨꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯅꯥꯎ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯆꯦꯗ ꯑꯩ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅꯗꯤ ꯍꯥꯏꯖꯩ ꯃꯇꯝꯗꯨꯗ ꯅꯅꯥꯎꯅ ꯈꯨꯝꯃꯦ ꯌꯥꯔꯦ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯅꯨ ꯋꯥꯔꯤ ꯁꯥꯔꯨꯅꯨ ꯑꯩ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯅꯥꯎ ꯐꯣꯟ ꯊꯝꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯗꯤ ꯃꯃꯥꯟꯅꯕꯅ ꯅꯝꯕꯔ ꯄꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯇꯠꯇꯅ ꯍꯧꯔꯛꯏ ꯕꯦꯝꯆꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯕꯨꯗꯤ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯑꯣꯏꯔꯛꯈꯤ ꯊꯥ ꯑꯃꯔꯣꯝꯁꯨ ꯍꯧꯈꯤ ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯅꯅꯥꯎꯒ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯅꯥꯎꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯎꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯣ ꯅꯅꯥꯎꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯞꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯍꯧꯗꯅ ꯅꯅꯥꯎꯅ ꯍꯪꯉꯦ ꯑꯁꯦꯡꯕꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ ꯀꯩꯅꯣ ꯑꯩꯕꯨ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯎꯅꯔꯕꯁꯨ ꯅꯅꯥꯎꯒꯤ ꯋꯥꯈꯜꯗꯗꯤ ꯕꯦꯝꯆꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯑꯩꯅ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯕꯦꯝꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯋꯥꯈꯟꯇ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯕꯗꯤ ꯄꯥꯛ ꯑꯣꯏꯈꯤꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯗꯤ ꯅꯅꯥꯎ ꯉꯁꯤꯗꯤ ꯁꯤꯂꯣꯡꯗ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛꯀꯤꯗꯃꯛ ꯆꯠꯄ ꯇꯥꯈꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯕꯦꯝꯆꯥꯒ ꯎꯅꯅꯤꯡꯈꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯈꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯉꯝꯗꯕꯅ ꯕꯦꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯦ ꯕꯦꯝꯆꯥꯗꯣ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯅ ꯆꯠꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ
ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯔꯝꯕ ꯌꯥꯏ ꯈꯪꯅꯔꯝꯗꯕ ꯌꯥꯏ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯪꯗꯦ ꯑꯗꯨꯒ ꯈꯪꯅꯕ ꯇꯥꯔꯕꯁꯨ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯄꯥꯎ ꯈꯔ ꯇꯝꯕꯤꯌꯨ ꯍꯌꯦꯡꯗꯒꯤ ꯑꯩꯗꯤ ꯁꯤꯂꯣꯡꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯅꯤ ꯑꯩ ꯃꯉꯣꯟꯗꯗꯤ ꯍꯥꯏꯅꯤꯡꯉꯤ ꯄꯥꯎ ꯇꯝꯅꯤꯡꯉꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒ ꯎꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯗꯕꯅ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯅꯥꯎ ꯐꯣꯟ ꯊꯝꯈꯤ ꯅꯅꯥꯎꯅ ꯐꯣꯟ ꯊꯝꯈꯤꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯆꯦꯕꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯦꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯅꯥꯎ ꯆꯠꯈꯤꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯁꯨꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇꯨꯡꯗꯗꯤ ꯄꯦꯝꯆꯥꯅ ꯅꯅꯥꯎꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯐꯣꯟ ꯑꯣꯐ ꯂꯩꯕꯗꯒꯤ ꯄꯦꯝꯆꯥꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯅꯥꯎꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯣꯐ ꯑꯗꯨꯝ ꯂꯩꯈꯤꯕ ꯄꯦꯝꯆꯥ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯣꯟ ꯈꯜꯂꯛꯏ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯪꯂꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯈꯨꯝꯃꯤ ꯆꯦꯆꯦ ꯇꯥꯃꯣ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨꯗ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯈ꯭ꯔꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯦꯝꯆꯥ ꯇꯁꯦꯡꯅꯃꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯟꯅꯗꯤ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯏ ꯄꯦꯝꯆꯥꯅ ꯍꯪꯉꯤ ꯑꯦ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯅ ꯈꯨꯝꯃꯤ ꯆꯦꯆꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯅꯥꯅꯁꯨ ꯄꯦꯜꯂꯣꯏ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯂꯤꯊꯣꯛꯇꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯁꯤꯂꯣꯡ ꯆꯠꯈꯤꯕꯅꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒ ꯅꯣꯡꯃꯇ ꯎꯅꯕꯤꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯨꯡꯉꯥꯏꯇꯕꯅꯤ ꯄꯦꯟꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯦꯆꯦꯅ ꯄꯥꯝꯖꯕ ꯆꯦꯆꯦꯅ ꯈꯪꯅꯅꯤꯡꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯈꯪꯅꯔꯣ ꯃꯍꯥꯛ ꯅꯉꯣꯟꯗ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯝꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯦꯝꯆꯥ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃꯗ ꯎꯅꯁꯤ ꯍꯥꯏꯈꯤ ꯑꯗꯨꯕु ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯀꯤꯖꯕ ꯄꯥꯈꯠꯆꯕ ꯀꯌꯥ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯌꯥꯈꯤꯗꯦ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯕꯗꯒꯤ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯕ ꯃꯥꯜꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕꯅꯤ ꯃꯥꯒ ꯑꯩꯒꯗꯤ ꯃꯦꯁꯦꯖ ꯊꯥꯅꯩ ꯋꯥꯔꯤ ꯁꯥꯅꯩ ꯃꯥꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯈꯪꯅꯗꯦ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯗꯤ ꯉꯥꯏꯖꯈꯤꯕꯅꯤ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯕꯦꯝꯆꯥꯁꯨ ꯌꯨꯝꯗ ꯆꯠꯈꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯃꯗ ꯕꯦꯝꯆꯥꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯔꯤꯡ ꯆꯠꯂꯝꯃꯤ ꯅꯅꯥꯎꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒꯗꯤ ꯕꯦꯝꯆꯥꯅ ꯍꯪꯂꯝꯃꯤ ꯀꯩꯗꯧꯔꯤꯒꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯐꯣꯟ ꯑꯣꯐ ꯊꯝꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯁꯤꯂꯣꯡꯗ ꯆꯠꯄꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯔꯝꯗ꯭ꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯞꯅ ꯈꯨꯝꯃꯤ ꯐꯣꯟ ꯃꯩ ꯌꯥꯎꯗꯕꯗꯒꯤ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯑꯣꯐ ꯊꯝꯈꯤꯕꯅꯤ ꯕꯦꯝꯆꯥꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯋꯥꯔꯧꯕ꯭ꯔꯥ ꯅꯅꯥꯎꯁꯨ ꯈꯨꯝꯃꯤ ꯋꯥꯔꯧꯗꯦ ꯁꯥꯎꯗꯦ ꯕꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯔꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯎꯅꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯅ ꯅꯣꯡꯃ ꯎꯅꯕ ꯇꯜꯂꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯒꯤ ꯈꯥꯡꯂꯤꯕ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯅꯥꯎ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯅꯅꯥꯎꯅ ꯈꯨꯝꯗꯕꯗꯒꯤ
ꯕꯦꯝꯆꯥꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯔꯛꯑꯦ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎ ꯑꯃ ꯇꯥꯏ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ ꯅꯅꯥꯎꯅ ꯍꯪꯉꯦ ꯀꯔꯤ ꯄꯥꯎꯅꯣ ꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯑꯦ ꯅꯍꯥꯛ ꯅꯨꯄꯤ ꯑꯃ ꯈꯪꯅꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯐꯥꯎꯕꯗ ꯅꯅꯥꯎ ꯀꯩꯁꯨꯝ ꯈꯨꯝꯗꯦ ꯃꯍꯥꯛꯅ ꯈꯨꯝꯗꯕꯗꯒꯤ ꯕꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯑꯦ ꯅꯪꯅ ꯈꯪꯅꯅꯤꯡꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯈꯪꯅꯧ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯅꯗꯦ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯁꯣꯏꯈꯤꯕꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯔꯧꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯪꯒ ꯎꯅꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝꯗꯨꯗ ꯀꯤꯖꯕ ꯄꯥꯈꯠꯆꯕ ꯀꯌꯥꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕ ꯀꯌꯥꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯌꯥꯗꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯕ ꯃꯥꯜꯂꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯅꯥꯎꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯕꯦꯝꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯗꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯣꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯁꯨ ꯐꯣꯟꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯗꯨꯝ ꯉꯥꯛꯂꯤ ꯑꯗꯨꯝ ꯌꯥꯔꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯋꯥꯗꯨ ꯀꯥꯏꯍꯟꯗꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯅꯤ ꯕꯦꯝꯆꯥ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯂꯤꯕ ꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯅꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯌꯣ ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯥ ꯅꯅꯥꯎꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯦ ꯅꯪꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨꯗꯤ ꯀꯥꯎꯕꯈꯛ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯔꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯕꯦꯝꯆꯥꯅ ꯈꯨꯝꯃꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯆꯥꯎꯗꯕ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦ ꯅꯍꯥꯛ ꯃꯅꯤꯄꯨꯔꯗ ꯊꯨꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯅꯪꯒ ꯍꯥꯏꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯕꯦꯝꯆꯥ ꯑꯩ ꯑꯁꯣꯝꯗ ꯃꯤꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯂꯩꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯂꯒꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯩ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯅꯥꯎ ꯐꯣꯟ ꯊꯝꯈꯤ ꯅꯅꯥꯎꯁꯨ ꯆꯥꯛꯂꯤꯕꯅꯤ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯈꯟꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯊꯧꯁꯥꯗꯕ ꯃꯥꯟꯕ ꯃꯇꯧ ꯀꯌꯥꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯋꯥꯔꯧꯈꯤꯕꯅꯤ ꯕꯦꯝꯆꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗ ꯌꯥꯝꯅ ꯆꯥꯛꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯤꯁꯤꯗꯤ ꯃꯈꯥꯗꯤ ꯁꯝꯊꯔꯔꯣꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯁꯤꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ